Manipur ki Chief Minister amasung India ki Home Minister yauna hojik thokliba kuki amasung Maitai ki muknabagi lan asigi horokfam asi Maitai ni ST demand talubadagi horokpani haina hanjin hairiba si lenga asina thawainana ST ki demand asibu lapna na thaiduna thamba yananaba ngangba wangangni hojik thokliba lan asi ST demand ka mari leinade haibasi Manipur High Court ki former Chief Justice oibiramba siddhart Mridul na yamna mayik sengna phongdokhrabani haina Maitai Tribe Union na phongdokhrabani lubasina thadorok pacherolman hai court na piriba ruling ki ona tainabada artha lana handuna lengak paiba authority na ngang sakpa haibase chatnariba logi wangmada oigani lengak asina musilagliba yelhomi mitai furup asibo kannabagi khongthangti karigumba mata lokatningde haibase wangang sing asina mayek sena tagi hojik thokliba muknabagi lanasi intelligence failure ni haikiba madi Chief Minister masada intelligence report pirakidaba tha tara mangarom phare haina phongdokibaduna lengak asina thokliba lan asigi asengba horofam chapchana khangba ngamdribara haina hangningai su oirakle adu moinamak India gi miyam amadi Manipur gi micham miyam faubana di thokliba thodo asigi horofam mayek sengna khangi karigumba High Court na lisingani kulhumdoi gi April 19 da maiteina ST list sanbaga mari lenuna pikiba ruling adugi mayokta atsumna sinduna me ohumda satkiba tribal solidarity rally adudagi irang asi horokpani haiba tarabadi rally aduda yaukiba kuki john nataba atopa kanglup singna hojik maitegi mayokta makha taba khongjang lakidaba yauroktabagi maram karino lengak asina yelhomi maitai furup na masa kanjanaba sangsiliba khongjang asibo yemongnaba ama oina lori thaidokpham theory hairaduna India gi missing yamlaba karur Chamaga Nifugi Mishingi Ipak Amadi, Myanmar, Bangladesh taki changsilakpa illegal migrants singna furup asibo Kongjel Yangna Langoi Chalakli. Furup asi ki Rajniti Samaj Selthum Nat Culture Amadi, Laifamgi Yamna Aruba Tanfamama Mayok Naratuna Ngak Yauna Putaraba Furup Ama Oiragli. Masidagi Kanjanaba Amata Ngairaba Lambidi Mitaina. Yaufam Toktuna Lairaba ST lista Atobada Yauduna Ngaklo Piba Madi Yelho Purup Singi Marakta Manaba Tagamada Hingminaba Haivasi ST gi Ihawasibu Nathairaga Manipur gi Apun Bangamkai Ngakpa NRC Chanahanba Ngamkai Sambal Khaba FRM Lotokpa Haiban Chingba Wafam Singda core issue oina hanjinna ngangba asi khaktana furup asigi luraba tanpam asidagi masa kanjaba ngamkiroi khwaidagi ahanba maru oina tawgadaba si ST gi issue asina oifam thogi India lengakna lisingani kun mangada Manipur gi census losilaga lisingani kun nipal fawda delimitation tawbada yelhomi meitai furup ki assembly seat tararom manglaba yana leiri ST haibasi yelho furup asigi rastiti samaj selthum nat culture amadi aikoi gi laifam lambu ngak senabagi constitution na piba amata ngairaba lambini lengak asina furup asigi khanbiba oiragadi ST gi thafam thokpa recommendation athubada thabiduna central government ta taksan biu lengak asina hotnabibada soidana mai pakani handak lok sabha mifamna yamna itihasik oiraba Khongthang ama oina Jammu amasung Kashmir da khundaba Hindu furup Pahari Padari Koli amasung Gada Brahmin bu ST list sanaba bill pass tawkhre masimak Jammu amasung Kashmir da khundariba furup machasing asi ngak senaba lokhotkiba khongthang ni mitop miancha na yotsilaklaba furup asibu kanjanaba gi damakta chu lengak asina lofam thokpa thodang miyamgi mangda Singduna Pubiu Haina MMTU na phongdokhrabani